Kangpokpi district ki Kangpokpi police station ki manung sana laiba ti Kulen village tagi drug trafficking ga mari lainana mioi mari security force na phakat pangam khre hari security force na faraba mioi mari adu Kangpokpi district ki ti Kulen tagi S Pawina tainamai sei kontraga mathoi PF Adafro sei kontraga mari S Boybina sei kunga mapan amadi Tamenglong district ki Khundong kun khaiba dagi lungdini bau tuimai sei yangkai gani thoi kawi hari makoi mari dagi sop case tani ga humputara ga humdoi da haptuna purakwa heroin kilogram ahumga 10.5 mobile phone tare 4-wheeler diayama 4-wheeler Creta magaloina seloina lupa lakh marfu taraga mapan lising mapan ga sanipan ga yangkai recover tawo ngamkhre hari Ain na yadaba mongda yumthangnariba lebak singdagi sangsilakliba illegal immigrant sing masa khangdoktuna masa ki maramda halan kinaba laingang na laukalapa thabak tharom singgi saruk ama oina district khudingmaki special task force lingduna Mitop Thidokpagi Akanba Thabak Chathaba Houre haina Manipur police na thadorpo serol amana khangalakli serol asina makha taradana hai Manipur state ka yumthangnariba lebak Myanmar amadi Bangladesh gi illegal immigrant masing thingamdana sangsilakpana national security da achauba singnaba wafam ama lakpadagi laingang na illegal immigrant sing masa khangdoknaba Akanba thabak laukatkibani singnaba mafam singda special task force lingduna illegal immigrant sing thidokpada karigumba thingnaba tarabadi makoi singado ain gi oiba thabak tharom sing laukalaba matung masa ki maramda halan kinaba Akanba thabak laukatnaba SP singda Akanba direction su pikiba laikre haina serola duda palli Manipur da tangdu laitaba phibam mamada hanjilaknabagi pandamda Ministry of Home Affairs MHA na Kuki gi Civil Society Organization CSO singda National Highway number 2 Imphal Dimapur lambi ase athingba yaudana sathok sasin yahanaba khangan khre haina report amana khangalakli report asina makha taraduna hai Kuki leader singi marakta mot manadabagi mawong amasu lakle hairi Manipur da mahusagi punsida hanjilaknaba paikhalakliba ahanba khongthang ama oina National Highway da mipong kodimak atingba laitana sathok sasin yahanaba Ministry of Home Affairs na akanaba thaurang asi paikhalakpani Ministry of Home Affairs na khangalakiba wafam sing asigi matangda Kuki CSO karana phongdorakpagi matung inna Chorachandpur amadi Kangpokpi fauba samnahanaba thaurang asi Bharat Sarkarna mapung fana laukattaba amadi tokhaiba Union Territory sembagi matangda sab chaba wafum phongdoraktabana Kuki CSO karana Ministry of Home Affairs na National Highway lambida athingba pidanaba khangalakhiba wafam madu ayaba pifam thokti haina phongdokli nakalamaromda Kuki CSO karana phongdorakpagi matung inna bus amadi posoi puba gari sing satpada akaiba laite haina phongdokladuna report aduda palli ngasi security ki apunba combined team amana Imphal East, Imphal West, Thobal, Kakching amadi Bishnupur ki tongan ba mafam singda thiba humba ki thabak satabada nongmai marfuga tara amasung masing yamlaba nongmai maru kaya maru agat pangam khre hairi security force na fagalaba nongmai singadudi AK series ahum M16 ama insas LMG ama insas rifle manga SLR mari 303 rifle taret pistol kun carbine mari rifle nipan SBBL bore action kun anti-riot gun ahum lethot gun ama DBBL ahum ball action gun taru 2-inch mortar ahum local made pipe gun ama hand grenade kun gamathoi 7.62 maru chahumga marfuga taraga mapan 5.56 maru kun traga manga amadi 9mm maru kun gahumdoi ni haire hauzik fawada security force na tampaki lamdagi fagat kiba apunba nongmai masing ase samapan ga marfuga mari sukhre duga singi mafamdagi fagat kiba apunba nongmai masing na supnatagi saniga khaktani haire Manipur da tholiba irang asi loisinaba honabada laingakta miyamna mateng pangba mathau tai haina Governor Ajay Kumar Ballana phongdokre wafam masing asi MSFDS ki auditorium da pangthokiba Kargil Vijay Divas thoramda saruk yaba lakpada phongdokhibani
Governor makha taraduna hai Armed Forces singna leibak asibu ngaknaba thaudang kaya lauduna lakli Manipur da tholiba irang ase laksinaba honabada Armed Forces singna so asobo thaudang lauduna lakli madi lamdam asigi miyamna so irang ase loisinaba honabada cooperation pihaningbagi apamba su phongdokhi lanjalaktuna relief camp ta lairiba IDP sing ase masa gi mayumda hanjil hanaba kana honari masida sunatana IDP sing gi damakta tongan ba scheme kaya semduna makoi bu sentok lambi lehanaba su kana honari madi lengang na paikhalaliba thabak thoram kaya sida lamdam asigi praja sing na su mateng pangsinduna hena saukhatpa Manipur ama ohenbada mateng pangbiyo haina governor na makata na phongdokhi Haukiba numit kharani asida Churchandpur, Farjwal, Kangpokpi, Chandel amadi Tengnopal district ki tongan ba mafam singda Manipur Police, Assam Rifle Army madi CAPF ki apunba combined team na thiba humba ki thabak sa thabada nongmai samaga yangkai ga mga amadi masing Yamlaba bom kaya masu fagat pangam kre hari pawasina makataraduna hai fagalaba kulai sing adudi AK series nipan insas ani SLR ama telescope yawa sniper ama M4 rifle ama 303 rifle ani carbine mari 12 bore taraga mari 9mm pistol nipan .22 rifle ama single barrel rifle mga SBBL mga green LR ama ball action rifle mga single barrel ball action rifle ama pistol country me taraga mari shotgun ama lethot mari single bore kungamatoy muzzle loaded rifle ahum pompi kuntra gamatoy green LR ama double barrel gun nipan single barrel gun taraga humdoy IED kuntra gamapan hand grenade taraga humdoy assorted ammunition lising amaga chatrok binocular mari communication set taraga mga amadi telescope ama fagat pangam krahari Prime Minister Narendra Modi na ingkumjali singaninga kungamatoy dagi kungamari fawbada tongan ba mapan laibak singda satpada lupa crore saniga marfu taraga mga sading tawki haina Minister of State for External Affairs Kriti Vardhan na Trinamool Congress ki MP Derek O'Brien na hanglakpa wahangda pakumpirana Rajya Sabha da phongdokre sahi asigi oina Mauritius, Cyprus, Canada, Croatia, Ghana Trinidad and Tobago, Argentina, Brazil amadi Namibia satkiba khongsut ki mapung faba report phangba leitri haina mahakta makatana phongdokhi Lairaba singi pankai makhata leiba mioi sing tara hindana ba paikalakiba National Food Security Act ki makhada Manipur State ki oina beneficiary lakh mga ga dasmik mga hena kakhiba yana leire hairi Presna thajaba yaba mafamdaki fangba pawa magi matung inna Manipur gi oina apunba nafsagi beneficiary ase lakh kun ga mathoi romni lakh kun ga mathoi asida tha khudingi beneficiary amamamda 10 kilogram mga lem na piri adabu state asida nafsagi seng fangliba singi manungda fangpham thoktaba mioi kaya yaurakpadagi nauna semdok naraba mari leinaba authority singda khangalaki balekre Bharat Sarkar ki Department of Food and Public Distribution na Manipur gi oina nafsagi seng fangpham thoktaba beneficiary lakh mga ka dasmik mga rom yaure habado thillaga taklakibani hariba sing asi yengsilaga achumba fangpham thokpa beneficiary singda pinanaba Akanba wafam sing thamlakre hairi Manipur gi oina fangpham thoktaba beneficiary singi manungda mioi lakh mga ka dasmik kunga taret hena masagi law ingkol sauna leiba singni mawong maril tadaba Aadhaar card paiba beneficiary masingna lising aniga sa chukka taraga mari duplicate beneficiary masingna lising nifuga sa chukka marfuga taraga tarok masagi income leiba mioi masingna lising taraga nipan ga saniga marfuga mga amadi masagi 4-wheeler gari leiba mioi masingna lising mariga marfuga taraga taret su yauri makoi sing asin nauna mo yeng sinanaba ministry na Manipur lengak ta khangalaki bani hari Indian military ke matik mayai khangnabagi pandamda Operation Sindur Class 3 dagi 12 fawbagi textbook ta yauhannanaba National Council of Education, Research and Training
NCERT na thaurang lokhale haina agency gi phangba paw amana khangalakle paw asina makha taraduna hai Operation Sindur gi matangda textbook ta yauhanna ba NCERT na akaknaba matam gi manungda loisingada module ani sem saba haure ahanba module gi oina class 3 dagi 8 fawbada tamliba mairo singi textbook ta yauhanna bani ani suba module gi oina class 9 gi 12 fawbada tamliba mairo singi textbook ta yauhanna bani haire Indian military na atenba matam kharagi manungda Operation Sindur sathaduna Pakistan amadi Pakistan occupied Kashmir da leba terrorist singi camp sing amangata thokan gi bagi thawng ado textbook ta yauhanduna mairoi singda mamuta na khangalagani laimai nipan dagi tara fawba pangadaba module singaduda India na Pakistan bu mataw karamna maitiba pikibage habado mayek singna khangalagani hari